ꯃꯌꯥꯝꯒꯤꯗꯃꯛ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁ꯭ꯋꯥꯃꯤ ꯕꯣꯁ ꯃꯌꯦꯡꯕꯝ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯪꯒꯤ ꯕꯣꯔ ꯑꯣꯛꯂꯨꯁꯤ. ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. DM ꯀꯣꯂꯦꯖꯀꯤ ꯁꯥꯏꯟꯁ ꯕ꯭ꯂꯣꯛꯅꯤ. ꯀꯣꯂꯦꯖ ꯕꯦꯔꯟꯗꯥꯗ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ. ꯁꯥꯒꯔ, ꯑꯅꯤꯜ, ꯔꯥꯖꯦꯁ ꯑꯃꯗꯤ ꯔꯥꯃꯦꯁ ꯋꯥꯔꯤ ꯁꯥꯅꯔꯤ. ꯑꯅꯤꯜꯅ, "ꯚꯥꯏ ꯁꯥꯒꯔ, ꯅꯪꯁꯨ ꯄꯥꯈꯪꯅꯤ, ꯑꯄꯥꯝꯕ ꯑꯝꯇ ꯈꯜꯂꯨꯗꯅ." ꯔꯥꯖꯦꯁꯅ, "ꯑꯩꯈꯣꯏ ꯚꯥꯏ ꯁꯥꯒꯔꯗꯤ ꯔꯣꯃꯥꯟꯁ ꯇꯣꯞꯅꯤ." ꯔꯥꯃꯦꯁꯅ, "ꯍꯦꯔꯥ, ꯄꯥꯈꯪ ꯃꯥꯟꯗꯕ, ꯄꯥꯈꯪꯅꯕꯨ ꯔꯣꯃꯥꯟꯁ ꯇꯣꯞꯅꯤ ꯀꯥꯏꯅ ꯄꯛꯆꯗꯦꯗ." ꯁꯥꯒꯔ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯅ ꯊꯣꯛꯏ." ꯑꯅꯤꯜꯅ, "ꯀꯃꯥꯏ ꯂꯨꯔꯤꯕ? ꯅꯪ ꯅꯁꯥ ꯂꯨꯍꯟꯖꯕ ꯑꯣꯏꯔꯤꯅꯤꯗ." ꯁꯥꯒꯔꯅ, "ꯑꯩꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏꯅ ꯂꯧꯗꯦ." ꯔꯥꯖꯦꯁꯅ, "ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯄꯥꯟꯕ ꯌꯥꯗꯦ, ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯕ ꯌꯥꯗꯦ, ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤꯅꯦ." ꯁꯥꯒꯔꯅ, "ꯋꯥꯐꯝꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ. ꯅꯨꯄꯤꯗ ꯅꯨꯄꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯆꯥꯟꯁ ꯈꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦ." ꯔꯥꯃꯦꯁꯅ, "ꯀꯔꯝꯕ ꯆꯥꯟꯁꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ." ꯁꯥꯒꯔꯅ, "ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗ ꯍꯥꯏꯅꯕꯒꯤ, ꯐꯣꯡꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯅꯦ." ꯔꯥꯃꯦꯁꯅ, "ꯃꯗꯨꯒꯤ ꯆꯥꯟꯁ ꯑꯗꯨꯗꯤ ꯙꯃꯥ ꯑꯃ ꯂꯩ ꯀꯩꯅꯣꯅꯦ." ꯁꯥꯒꯔꯅ, "ꯑꯩꯒꯤꯗꯤ ꯂꯩꯇꯦ." ꯑꯅꯤꯜꯅ, "ꯀꯃꯥꯏ ꯂꯩꯇ꯭ꯔꯤꯕ? ꯅꯄꯪ ꯄꯪꯖꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗꯤ." ꯁꯥꯒꯔꯅ, "ꯃꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯦ. ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯕꯁꯨ ꯅꯨꯄꯥ ꯊꯣꯛꯆꯕ ꯉꯝꯖꯗꯕ, ꯑꯃꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯕ, ꯀꯨꯝꯍꯩ ꯍꯔꯥꯎꯁꯨ ꯀꯌꯥ ꯆꯠꯇꯦ. ꯑꯗꯨꯅ ꯊꯦꯡꯅꯔꯨꯅꯕ, ꯈꯪꯅꯔꯨꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ." ꯔꯥꯃꯦꯁꯅ, "ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯆꯠꯂꯨꯗ꯭ꯔꯁꯨ, ꯊꯥꯕꯜ ꯆꯣꯡꯂꯨꯗ꯭ꯔꯁꯨ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯁꯤꯗꯤ." ꯁꯥꯒꯔꯅ, "ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯣꯂꯦꯖ ꯑꯁꯤꯗꯗꯤ ꯍꯥꯟꯅ ꯀ꯭ꯂꯥꯁ 6-7ꯗ ꯄꯨꯜꯂꯛꯄ ꯖꯨꯔꯥ-ꯖꯨꯔꯥꯁꯤꯡ ꯑꯗꯨꯅ ꯖꯨꯔꯥ-ꯖꯨꯔꯥ ꯁꯦꯝꯂꯒ ꯂꯥꯛꯄꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯦ. ꯃꯄꯨ ꯑꯃꯃꯝ ꯄꯥꯟꯅꯔꯗꯨꯅ ꯂꯥꯛꯅꯔꯕ ꯉꯥꯛꯇꯅꯦ." ꯑꯅꯤꯜꯅ, "ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ." ꯔꯥꯖꯦꯁꯅ, "ꯑꯗꯣ ꯅꯪꯅ ꯄꯥꯝꯖꯕ, ꯈꯣꯏꯗꯥꯖꯕ ꯑꯃꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ?" ꯁꯥꯒꯔꯅ, "ꯑꯄꯥꯝꯕꯗꯤ ꯂꯩꯇꯦ, ꯅꯨꯡꯁꯤꯕꯗꯤ ꯂꯩ." ꯑꯅꯤꯜꯅ, "ꯑꯁ, ꯅꯨꯄꯥ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯄꯥꯝꯕꯗꯤ ꯂꯩꯇꯦ, ꯅꯨꯡꯁꯤꯕꯗꯤ ꯂꯩ, ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯣ?" ꯁꯥꯒꯔꯅ, "ꯑꯄꯥꯝꯕꯒ ꯅꯨꯡꯁꯤꯕꯒ ꯑꯅꯤꯁꯦ ꯌꯥꯝ ꯈꯦꯠꯅꯗ꯭ꯔꯣ ꯚꯥꯏ?" ꯑꯅꯤꯜꯅ, "ꯈꯪꯗ꯭ꯔꯦꯗ, ꯅꯣꯏ ꯂꯥꯏꯔꯤꯛ ꯐꯕꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯌꯦꯠꯅꯔꯨꯔꯦ, ꯅꯪꯅ ꯍꯦꯛꯇ ꯆꯨꯝꯗꯣꯏꯕ." ꯔꯥꯃꯦꯁꯅ, "ꯑꯩꯈꯣꯏꯁꯨ ꯂꯧꯁꯤꯡꯈꯤꯗ ꯑꯣꯏꯍꯧꯒꯦꯗꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯆꯥ ꯑꯝꯇ ꯀꯥꯝꯊꯕꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯚꯥꯏ ꯒ꯭ꯌꯥꯟꯗꯥꯁꯅ." ꯁꯥꯒꯔꯅ, "ꯏꯇꯥꯎ ꯃꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯈꯪꯗꯦ. ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯨꯞꯊꯅ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯌꯥꯝ ꯂꯨꯏ. ꯅꯨꯡꯁꯤꯕꯒ ꯅꯨꯡꯁꯤꯅꯕꯒ ꯑꯅꯤꯁꯦ ꯌꯥꯝ ꯈꯦꯠꯅꯩ. ꯅꯨꯡꯁꯤꯕꯅ ꯏꯔꯅꯥꯏ ꯑꯣꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯅ ꯑꯅꯤꯒꯤ ꯁꯤꯌꯥꯔꯤꯡꯅꯦ, ꯑꯅꯤꯅ ꯊꯥꯡꯇꯣꯛꯅꯔꯛꯄ ꯑꯄꯨꯟꯕꯒꯤ ꯃꯁꯛ ꯑꯃꯅꯦ." ꯔꯥꯖꯦꯁꯅ, "ꯃꯈꯥ ꯇꯥꯕꯤꯌꯨ, ꯌꯥꯝ ꯀꯥꯟꯅꯗꯧ ꯃꯥꯜꯂꯦ ꯃꯇꯥꯡꯁꯦ." ꯁꯥꯒꯔꯅ, "ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ, ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯡꯗꯣꯛꯅꯔꯛꯄ ꯃꯔꯤ ꯑꯅꯤ ꯑꯗꯨꯅ ꯑꯄꯨꯟꯕ ꯃꯔꯤ ꯑꯃ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ 100%ꯗ 25% ꯁꯤꯌꯔ ꯇꯧꯔꯛꯂꯕ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ 100%ꯗ 20%ꯃꯛ ꯁꯤꯌꯔ ꯇꯧꯔꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ 45%ꯅꯦ. 100% ꯑꯣꯏꯒꯗꯕ, ꯄꯔꯐꯦꯛ ꯐꯪꯒꯗꯕ ꯌꯥꯝ ꯋꯥꯠꯂꯦ. ꯑꯗꯨꯕꯨ ꯃꯔꯤ ꯑꯗꯨ ꯔꯣꯃꯥꯟꯁꯅꯦ. ꯑꯗꯨꯒ ꯃꯁꯥ ꯈꯪꯍꯟꯗꯅ ꯅꯠꯇ꯭ꯔꯒ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯇ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯤꯁꯛ ꯑꯃꯅ ꯃꯇꯣꯝꯇꯅ 100% ꯁꯤꯌꯥꯔꯤꯡ ꯇꯧꯔꯁꯨ ꯃꯗꯨ ꯑꯔꯊ ꯌꯥꯎꯗ꯭ꯔꯦ. ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯅꯕꯅ ꯍꯦꯟꯅ ꯃꯒꯨꯟ ꯆꯥꯎꯈꯤ. ꯏꯇꯠ ꯇꯠꯇꯅ ꯌꯥꯝ ꯊꯣꯛꯅꯩ. ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ 45%ꯗꯒꯤ 100% ꯐꯥꯎꯕ ꯔꯣꯃꯥꯟꯁꯇ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯅꯩ." ꯑꯅꯤꯜꯅ, "ꯋꯥꯎ, ꯁꯥꯊꯤꯅ ꯀꯥꯞꯄꯦꯍꯦ ꯅꯪꯗꯤ. ꯅꯨꯄꯤꯗꯤ ꯀꯣꯏꯗꯦ, ꯅꯨꯡꯁꯤꯕꯩ ꯃꯇꯥꯡꯁꯤꯗꯗꯤ ꯐꯖꯅ ꯅꯩ ꯂꯩꯔꯝꯃꯦꯅꯦ." ꯔꯥꯃꯦꯁꯅ, "ꯃꯔꯛ ꯊꯠꯈꯤꯅꯣ, ꯃꯈꯥ ꯇꯥꯍꯜꯂꯣ, ꯌꯥꯝ ꯐꯖꯩ, ꯀꯥꯟꯁꯨ ꯀꯥꯟꯅꯅꯤ." ꯁꯥꯒꯔꯅ, "ꯀꯔꯤꯒꯨꯝꯕꯗꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯔꯣꯃꯥꯟꯁ ꯁ꯭ꯇꯦꯞꯇ ꯈꯣꯡꯗꯥꯃꯤꯟꯅꯕꯗ ꯑꯃꯅ 20%, ꯑꯃꯅ 50% ꯑꯣꯏꯈꯤꯗꯨꯅ ꯆꯥꯡ ꯃꯥꯟꯅꯔꯛꯇꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯟꯅꯕ, ꯁꯥꯎꯅꯔꯛꯄ, ꯈꯝꯕꯟꯕ, ꯃꯤꯅꯝꯕ, ꯑꯁꯥ ꯀꯥꯏꯕ, ꯀꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯁꯦ, ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ." ꯔꯥꯃꯦꯁꯅ, "ꯃꯈꯥ ꯍꯥꯏꯗꯔꯛꯑꯣ." ꯁꯥꯒꯔꯅ, "ꯑꯃꯅ ꯄꯥꯞ,
amana uina pap haiba nungsiba se kari karam tawge haibabu kalakpa apamba mihauba haiba posak ahum sina seme kalakpa sidi manghalaga koi apambana phanglaga pele mihaubana laikha tahalaga nungaiche Rajesh na itaw gi wafam se yam chumme aduda nungsiba sibu pap ni kamai khangdoin haiba kalakpa apamba mihauba ahum se karamna khangane khangbada yam luna thokani da bhai Sagar na bhai miyoibana saurakpa natraga kablakpa haibase firstly wakhal da hana wood ama sagalakraba matungda mathangda maithong da lae maithong da gi amu vocal da lae wahai oina khonthok oina Anil na hairiba posak ahum jidi karamna wahai da gi faga doriba Sagar na kalakpadi aina pamjaba nupi amabu afaba matik chaba nupa amana lawkhidore haiduna Jinbalda khuhi taiba wahai sirinaduna themlaga manghanbiba adune kalakpase ke gi wahai kanglup chanba singse yam sirinai ke gi voice da katukaran wangang yam marang kayan sirinaraise kis mayam ama laikre katukaran wangang da katukaran wangang gu yaroklaba khangladawne kalakpane haise aduga apamba sina fanglaga pele aina pamjariba hakchang adu fangladi nungsiba mangkhre kainaba tabane masini matam sida yam thoknariba romance ase masisu wahai dagi khangba yai apamba se gi voice da asemba wangang aduga ananba wahai wata tanja yam yengduna sinai aduga mihau bhaiba sina laikha tahalaga penjai mihau bhaiba sisu wahai dagi khangba ngamba yai mihau badi gi wahai sing masata gi khanba wangang moitheng wahai manghal chat yam sinai maram asina masisu wahai dagi khangba yai Ramesh na masidi haujikan matam sida ladies killer mayam tholoise nupi singsina asigumba bhai gi wahai singse tanaba awareness ama chatwa mathau tai ado matam sida di masina taba nungsiba bu puina habadu leirani ta Sagar na leiri ta Anil na puina gi nungsiba do adu amu makha taraudana Sagar na haujiki matamda uwa fangliba puina gi oraba tanglaba nungsiba se atai karishinate mama mapa oiba singi mafamdagi macha oiba ikoina fangjaba ngamliba posak ahum asini Anil na posak ahum haibade Sagar na minungsi kathokpa menthokpa haiba posak ahum asini ima baba na macha ikoida minungsi ule aikoina lankiba kaya menthok jaba ngamjai macha oiba aikoida thaujal ule macha aikoigidama thawai fawba kathokpa ngamjai masini puinagi nungsiba hairise maram asina aikoisu iche icha lainaba ngaktanina papki nungsiba se thadokpana achumba oigani khale Rajesh na wakhal fawdi wow ta he bhai Sagar na taseng namak aina khanjariba nungsijariba mahak aduda ai puinagi oraba nungsiba simak chapchana piba ngamgani adubo Anil na adubu kari toraba Sagar na aigi hingliba fiba masida Ramesh na fibamgi wato phorne masaktu taune Rajesh na maru Ramesh na harse asengmune nangi kari watke sakta suda larikta nisa sadabda nagun mayam asina lotpa yadaba inatra nangbu principal fawuna masakmuna khanglise Rajesh na nangna haibada yaraktraba nupida apang mine nangumbadi yam tangna phangane haisine Ramesh na yarese masaktu hana mukta tao Sagar na college asigi satri ne aina ta sum khanjabagi wanida magisu khangnajabadi leramgani khale Anil na adumaina sum khaladi nupi mata phangaroida nangso tanja duda Sagar galuna dinajabi Rita mamana bikharaga laktuna Sagar gi manakta majangsilai Rita na noi kana notebook singkat baloina rage Ramesh na lariki wadi amasida hango Sagar na loidrida hore numidang masingaladi adum loyarni khale Rita na adu loirakanda ay amukta waijagedana Sagar na loibu loirdi karisu kaideda Rita na adudi mayam phambiho ko akhoi amuk chalukhige Anil na akhoi di sum phamaukhige Rita mamana bisinga chatki
Anilna, "Ado vai, nanggido masak taklodana." Tanja aduda timing chap chana Premika mamanabi amaga activa thausilaki. Sagarna, "Asine." Rajeshna, "Thaurise natro?" Sagarna, "Khanjarakpadi fana kuirabane." Aduda Rajeshna, "Phongdokpa ngamdre, si natro?" Rameshna, "Asidi khanghe Premika kaubane. Mapado thika taubane. Mabungza thiba masu leibane." Anilna, "Masakti haifet ya he. Khandorakpada poinde khaliko nupase." Rajeshna, "Ado masak khanglabanina nongma chance yenglaga satfat hairaga lore kaino." Sagarna, "Oja laktaba off laiba period ama matam lenbasisu waba jani he. Ado Sarajeni class ti yawbana faroidro." Rameshna, "Matam yoraba." Rajeshna, "Matam di yoksile." Sagarna, "Changlase class yauruse." Makhoi classroom da changminarami. Sagar lairik paduna magi kada leirami. Lairik hek phaktokpaga Premika gi masaktu hekta urai. Amuksu khumjali, amuksu faktui. Adubu lairik meki mahutta Premika gi saktam hekta urai. Sor sang na holaduna mamit uishali matam aduda mapa changlai. Bidhuna, "Nangdi chak charabra?" Sagarna, "Baba ngairambane." Bidhuna, "Chanaba tauruse, nangsu aibu ngaibada waramlani." Sagarna, "Wadeda baba." Sagar chapu macha adudagi chak thiduna mapa macha punna mukham amada chak chaminarami. Chak chaba tokladuna Sagar mapanda kolik phengdokpa thoki. Bidhu Sagarna lairik paramba table adugi manakta table ga samnaduna thariba phamung aduda kakhattuna tapna hipthai. Aduga Bidhu tapna wakhal taurai. Sagar ngasidi college karabane. Mahaknang mi ama oirabadi haiduna. Aina kayang kuina ngaijarakpa. Adubu ngasidi mahak chaure. Pakhang haibadu faragle. Ngasigi samaj asina hanthara yengbirabasu Sagarna mi ama oiri faubadi ai thabak sokhigani. Asengba humang mamaltana icha semgani. Ai thabak sokhigani. Matam aduda Sagar kolik phengba loiraduna kendala machu khattuna magi chair da famthaduna Norvuk sinkatli. Kendala ma loikhiduna ama sintui. Matamna asum haukhibana second katane minute katane pungjagi katane mafam amakhaktada ningchen chap manana lepminakhiba pungfam ado yoksilakhi. Bidhuna, "Thengledana tumnaba taurodana." Sagarna, "Baba ai masi matangdi loisinkhige." Makha tana asum chathaduna magi mathaudu loiraba kanda mapana tumliba phamung aduda kakhatuna mapa macha punna tuminnarami. Mathangi numini ayuk anganbada Sagar nganna hogatuna chak ising thongdoi. Aduga chak thiduna mapa macha anidu mukham amada chaminarami. Chak ising tokladuna Sagar college chatnaba mafi maro loisili. Aduga ka adu solon silamlaga mapana thoriba rikshaw aduda kakhattuna mapana thauduna college tamna lai. Aduga Sagar college yauraduna gate ta kumhaure. Mapasu mathau chatkre. Sagar college tamna changchinduna magi classroom da changduna class yaurami. Aduga class loiraduna tholakpada Rita thengnai. Ritana, "Singatpa loiraba?" Sagarna, "Loibudi loire. Sida hana check amukta." Ritana, "Yareda nangna tawbu karisu soiramloida." Sagar Ritada notebook adu puthoktuna pirami. Sagarna, "Ado hayeng sign tawbu nangnabadi." Ritana, "Aina khangna dum pirage." Sagarna, "Ado wama." Ritana, "Kari wano break khangpa phariduna." Sagarna, "Nakhoi namanabi Premika da." Ritana, "Oh ai bhab tare haibige." Sagarna, "Aina haide noi sum maga punbra haiba." Ritana, "Yari ibungo nangna hainglido ai loi khangleba." Sagarna, "Nangna khalido yam lale." Ritana, "Yari ke dorage nangi naguna ina chap chana khanglabani nupa itho hek thoktradana." Sagarna, "Hairunuko." Ritana, "Chalage thengnaradi nangmu masak taklamge." Sagarna, "Taunuda." Ritana, "Chale aidi thengnaradi taksu takani haisu hairamniko." Rita lau duna chatki. Sagar su Rita gi matau adu yengduna leihawi. Numidang wairamgi matamni.
ꯕꯤꯙꯨ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯃꯊꯪ ꯃꯤ ꯍꯣꯜꯂꯤ꯫ ꯑꯔꯨꯝꯕ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯏ꯫ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ, ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯔꯤꯛꯁꯣ ꯊꯧꯏ꯫ ꯑꯗꯨꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯁ꯭ꯇꯦꯁꯅꯔꯤꯗ ꯆꯪꯗꯨꯅ ꯕꯣꯏ ꯀꯂꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯒꯣꯁꯔꯤꯗ ꯆꯪꯗꯨꯅ ꯆꯦꯡ ꯍꯋꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯚꯔꯥꯒꯤ ꯀꯥ ꯇꯝꯅ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯍꯜꯂꯛꯏ꯫ ꯕꯤꯙꯨꯅ ꯆꯦꯡ ꯍꯋꯥꯏ ꯑꯃꯗꯤ ꯕꯣꯏ ꯀꯂꯝ ꯑꯗꯨ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯚꯔꯥꯒꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗ ꯁꯥꯒꯔꯗꯤ ꯀꯦꯟꯗꯜ ꯑꯃ ꯁꯤꯟꯗꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯙꯨꯅ "ꯁꯦ ꯅꯪꯒꯤ ꯕꯣꯏ ꯀꯂꯝ ꯂꯩꯇ꯭ꯔꯗꯥꯏꯅꯦ?" ꯕꯣꯏ ꯀꯂꯝꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯛꯏ꯫ ꯁꯥꯒꯔꯅ "ꯕꯕꯥ, ꯉꯁꯤꯗꯤ ꯆꯦꯡ ꯂꯩꯔꯝꯗꯗꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ." ꯕꯤꯙꯨꯅ "ꯑꯩꯁꯨ ꯆꯦꯡꯁꯦ ꯄꯨꯔꯒ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯈꯟꯕꯅꯦ꯫ ꯑꯗꯨꯗ ꯂꯝꯕꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃ ꯊꯦꯡꯅꯕꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯊꯤꯟꯕꯤꯔꯨꯕꯅꯦ꯫ ꯍꯜꯂꯛꯄꯗ ꯈꯔꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ." ꯁꯥꯒꯔꯅ "ꯑꯗꯨꯗꯤ ꯕꯕꯥ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ. ꯕꯕꯥ ꯌꯥꯝ ꯋꯥꯔꯝꯂꯅꯤ." ꯕꯤꯙꯨꯅ "ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯄꯥꯖꯔꯣꯗ, ꯕꯕꯥ ꯑꯗꯨꯝ ꯊꯣꯡꯕꯤꯔꯒꯦ ꯉꯁꯤꯗꯤ." ꯃꯄꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯥꯒꯔ ꯀꯦꯟꯗꯜ ꯁꯤꯟꯗꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯄꯥꯊꯔꯝꯃꯤ꯫ ꯀꯣꯂꯦꯖꯅꯤ꯫ ꯀꯣꯂꯦꯖ ꯕꯦꯔꯟꯗꯥꯗ ꯄ꯭ꯔꯦꯃꯤꯀꯥ ꯔꯤꯇꯥ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ "ꯅꯣꯠꯕꯨꯛ ꯁꯤꯡꯒꯠꯄ ꯂꯣꯏꯔꯗꯤ ꯅꯪꯒꯤꯗꯣ ꯑꯩ ꯑꯃꯨꯛꯇ ꯋꯥꯏꯖꯒꯦꯗꯅ." ꯔꯤꯇꯥꯅ "ꯂꯣꯏꯕꯨꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯗ ꯑꯩ ꯈꯨꯏꯁꯦ ꯅꯪꯕꯨ ꯈꯪꯒꯗ꯭ꯔꯥ? ꯌꯥꯝ ꯊꯤꯕꯅꯦ, ꯆꯩꯇꯦꯛ ꯆꯦꯔꯥ ꯉꯥꯛꯇꯅꯦ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯈꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯥꯔꯒ ꯃꯥꯅꯕ ꯌꯦꯛꯁꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯖꯔꯒꯦ." ꯔꯤꯇꯥꯅ "ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ, ꯈꯨꯏꯁꯨ ꯌꯥꯝꯅ ꯐꯖꯕ, ꯃꯁꯛꯁꯨ ꯐꯖꯕ, ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯕ, ꯅꯉꯣꯟꯗꯁꯨ ꯉꯥꯎꯖꯕ, ꯅꯨꯄꯥ ꯊꯣꯛꯆꯗꯗꯅ ꯐꯣꯡꯗꯣꯛꯆꯕꯗꯤ ꯉꯝꯖꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯣꯠꯕꯨꯛ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯃꯁꯛꯁꯨ ꯐꯖꯕ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ, ꯑꯩꯉꯣꯟꯗꯁꯨ ꯉꯥꯎꯕ, ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯛꯑꯣꯁꯦ." ꯔꯤꯇꯥꯅ "ꯃꯁꯥꯗ ꯍꯥꯟꯅ ꯍꯥꯏꯅꯈꯤꯁꯤꯗꯅ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯑꯩꯉꯣꯟꯗ ꯉꯥꯎꯋꯦꯗꯥꯏꯅꯦ, ꯄꯤꯔꯛꯑꯣꯁꯦ, ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯅꯖꯔꯒꯦ." ꯔꯤꯇꯥꯅ "ꯑꯗꯨꯗꯤ ꯃꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯃꯁꯛꯇꯣ ꯌꯥꯝ ꯈꯪꯅꯤꯡꯉꯦ, ꯑꯃꯨꯛꯇ ꯇꯥꯛꯎꯗꯅ." ꯔꯤꯇꯥꯅ "ꯀꯣꯂꯦꯖꯇꯤ ꯆꯥꯡ ꯌꯥꯝ ꯅꯥꯏꯕꯅꯦ, ꯉꯁꯤꯁꯨ ꯂꯥꯛꯂꯝꯕ ꯌꯥꯏ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯀꯗꯥꯏ, ꯄꯤꯔꯛꯑꯣꯁꯦ." ꯔꯤꯇꯥꯅ ꯄ꯭ꯔꯦꯃꯤꯀꯥꯗ ꯅꯣꯠꯕꯨꯛ ꯄꯤ꯫ ꯔꯤꯇꯥꯅ "ꯑꯗꯣ ꯃꯇꯝ ꯆꯥꯅꯗꯤ ꯄꯤꯈꯤꯁꯦ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯑꯩ ꯑꯗꯨꯝ ꯍꯥꯏꯅꯖꯔꯒꯦ." ꯔꯤꯇꯥꯅ "ꯃꯥꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯕꯅꯦ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯐꯣꯟꯁꯨ ꯄꯥꯏꯗꯕ, ꯃꯥꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯈꯪꯅꯣꯅꯦ?" ꯔꯤꯇꯥꯅ "ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ, ꯃꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯕꯅꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯁꯥ ꯄꯁꯥ ꯑꯃꯠꯇ ꯆꯥꯗꯕꯅꯦ, ꯂꯥꯏꯔꯤꯛꯇ ꯇꯧꯗꯨꯅ ꯂꯩꯕ, ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯩꯖꯗꯕ ꯌꯥꯝ ꯆꯝꯕ ꯅꯨꯄꯥꯅꯦ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯨ ꯂꯩꯔꯤꯖꯥꯠ ꯑꯣꯏꯔꯦ." ꯔꯤꯇꯥꯅ "ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ, ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯇꯣꯞ ꯇꯣꯞꯄꯦ, ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯦ." ꯄ꯭ꯔꯦꯃꯤꯀꯥ ꯅꯣꯠꯕꯨꯛꯇꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯋꯥꯎ, ꯃꯥꯒꯤ ꯈꯨꯏꯁꯤꯗꯤ ꯉꯥꯎꯏꯍꯦ, ꯆꯥꯕꯒ ꯍꯥꯎꯗꯧ ꯃꯥꯜꯂꯦ, ꯌꯥꯝ ꯅꯥꯜꯂꯦ ꯋꯥꯅꯦ. ꯁꯤ ꯈꯨꯏꯁꯤꯅ ꯂꯞ ꯂꯦꯇꯔ ꯑꯃꯒ ꯏꯔꯒ ꯄꯤꯔꯛꯑꯗꯤ, ꯕꯥ, ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ, ꯃꯁꯛꯁꯨ ꯏꯪ ꯇꯞꯂꯝꯗꯧ ꯃꯥꯜꯂꯦ." ꯔꯤꯇꯥꯅ "ꯌꯥꯝ ꯂꯦꯝꯕꯅꯦ ꯁꯛꯁꯨ, ꯌꯥꯝ ꯂꯦꯝꯅꯁꯨ ꯉꯥꯡꯕꯅꯦ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯍꯥꯏꯁꯤꯅꯗꯤ ꯑꯃꯠꯇ ꯋꯥꯠꯇꯕꯩ ꯃꯑꯣꯡꯅꯤꯅꯦ, ꯌꯥꯝ ꯎꯅꯤꯡꯉꯦ ꯃꯁꯛꯇꯣ." ꯔꯤꯇꯥꯅ "ꯅꯣꯡꯃ ꯈꯪꯍꯟꯒꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯗꯣ ꯑꯩꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯋꯥꯏꯔꯛꯂꯤꯁꯦ ꯍꯞꯇꯥ ꯑꯃꯗꯤ ꯁꯨꯔꯕꯅꯦ, ꯁꯥꯎꯕꯨ ꯁꯥꯎꯔꯝꯕ꯭ꯔꯥ ꯀꯩꯅꯣ?" ꯄ꯭ꯔꯦꯃꯤꯀꯥꯅ "ꯌꯥꯝ ꯁꯥꯎꯒꯟꯕ꯭ꯔꯥ ꯍꯥꯏꯁꯦ?" ꯔꯤꯇꯥꯅ "ꯋꯥꯔꯤꯒꯤ ꯋꯥꯅꯤꯗ, ꯌꯥꯝ ꯇꯞꯆꯕꯅꯦ." ꯄ꯭ꯔꯦꯃꯤꯀꯥꯅ "ꯍꯥꯏꯁꯤꯅꯗꯤ ꯀꯩꯝꯇ ꯋꯥꯠꯇ꯭ꯔꯦꯅꯦ, ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯕ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯦ." ꯔꯤꯇꯥꯅ "ꯅꯪꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯆꯨꯝꯂꯕꯅꯦ." プレミカꯅ "ꯅꯪꯅ ꯈꯔ ꯁꯤꯟꯕꯤꯌꯣ, ꯑꯩꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯋꯥꯏꯕꯒꯤ ꯑꯣꯐꯔ ꯑꯃ ꯇꯧꯖꯒꯦꯅꯁꯨ ꯍꯥꯏꯕꯤꯌꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯃꯥꯒꯤ ꯅꯣꯠꯕꯨꯛꯁꯦ ꯁꯤꯡꯒꯠꯄ ꯍꯧꯔꯒꯦ, ꯆꯠꯂꯒꯦ." ꯔꯤꯇꯥꯅ ꯍꯧꯔꯨꯔꯣ, ꯊꯋꯥꯏꯀꯁꯦ ꯈꯪꯌꯥꯎ ꯌꯥꯎꯔꯛꯏꯗ ꯅꯨꯄꯤꯁꯦ." ꯄ꯭ꯔꯦꯃꯤꯀꯥ ꯅꯣꯛꯇꯨꯅ ꯂꯥꯎꯔꯝꯂꯒ ꯆꯠꯈꯤ꯫ "ꯑꯣꯐꯔꯗꯣ ꯍꯥꯏꯌꯨꯀꯣ, ꯅꯪꯅ ꯈꯔ ꯁꯤꯟꯕꯤꯌꯣ ꯍꯥꯏꯕ." ꯔꯤꯇꯥ ꯅꯣꯛꯇꯨꯅ ꯁꯤꯟꯕꯤꯒꯦ." ꯄ꯭ꯔꯦꯃꯤꯀꯥ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯑꯦꯛꯇꯤꯚꯥ ꯊꯧꯗꯣꯛꯇꯨꯅ ꯀꯣꯂꯦꯖ ꯒꯦꯠꯇ ꯁꯥꯒꯔꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯆꯪꯂꯛꯄꯗ ꯊꯩꯅꯔꯝꯃꯤ꯫ ꯁꯥꯒꯔꯅꯗꯤ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯀꯥꯗꯤ ꯑꯗꯨꯃꯛ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ꯫ ꯁꯥꯒꯔ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯔꯤꯇꯥꯕꯨ ꯎꯔꯗꯨꯅ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯥꯒꯔꯅ "ꯁꯤꯟꯒꯠꯄ ꯂꯣꯏꯗ꯭ꯔꯤꯕꯣ?" ꯔꯤꯇꯥꯅ "ꯑꯁ, ꯈꯔ ꯉꯟꯅ ꯂꯥꯛꯂꯝꯂꯗꯤ ꯅꯪ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯐꯪꯂꯝꯗꯧꯅꯤ." "ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ?" "ꯑꯩꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ, ꯃꯥꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯦ." "ꯃꯥ ꯍꯥꯏꯗꯤ?" "ꯅꯪꯒꯤ ꯍꯦꯔꯣꯏꯟꯅ." ꯁꯥꯒꯔ ꯇꯞꯅ ꯁꯣꯟꯖꯩ꯫ ꯄ꯭ꯔꯦꯃꯤꯀꯥ "ꯋꯥꯔꯤꯒꯗꯤ ꯅꯣꯏꯁꯨꯕ, ꯃꯁꯥ ꯈꯪꯗꯅ ꯚꯥꯞꯅ ꯄꯪꯁꯥ ꯁꯥꯒꯠꯂꯗꯤ ꯍꯣꯞꯇ ꯕꯤꯗꯥꯏ ꯑꯗꯣ ꯁꯣꯏꯗꯅ ꯇꯥꯔꯅꯤ."
ꯑꯐꯕ ꯃꯁꯛ ꯐꯖꯕ ꯃꯤ ꯀꯥꯏꯁꯦ ꯌꯥꯗꯦꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯄꯥꯝꯕꯖꯥꯠꯅꯤ ꯃꯥꯁꯨ ꯑꯩꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯧꯁꯤꯜꯂꯨꯕꯗꯅꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯦꯗꯅ ꯅꯪꯗꯤ ꯀꯔꯤ ꯋꯥꯔꯤ ꯇꯧꯔꯨꯕꯩ ꯑꯁꯦꯡꯕꯗꯣ ꯗꯣꯡ ꯗꯣꯡꯅꯤ ꯀꯩꯅꯣ ꯃꯕꯨꯛ ꯐꯩ ꯂꯥꯏꯔꯤꯛ ꯍꯩ ꯌꯥꯝ ꯆꯝꯃꯦ ꯑꯁꯤꯅꯤ ꯑꯁ ꯅꯪꯁꯨ ꯂꯣꯏꯔꯦꯍꯦ ꯑꯅꯤꯜꯅ ꯃꯥꯅ ꯅꯪꯒꯤ ꯅꯣꯠꯕꯨꯛ ꯋꯥꯏꯈꯤꯗꯧ ꯅꯪꯒꯤ ꯐꯖꯔꯕ ꯆꯥꯟꯁ ꯑꯃꯅꯦ ꯚꯥꯏ ꯔꯤꯇꯥꯅ ꯑꯣꯐꯔ ꯇꯧꯅꯤ ꯍꯥꯏꯔꯝꯕꯅꯦ ꯄ꯭ꯔꯀꯥꯁꯅ ꯋꯥꯎ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ ꯄꯥꯈꯪ ꯐꯥꯗꯧꯔꯦ ꯃꯌꯥꯝ ꯅꯣꯛꯁꯤꯜꯂꯤ ꯁꯥꯒꯔꯅ ꯌꯥꯖꯔꯦ ꯃꯌꯥꯝ ꯑꯝꯇ ꯂꯦꯞꯄꯤꯔꯣ ꯀ꯭ꯂꯥꯁ ꯌꯥꯎꯅꯗꯧ ꯑꯣꯏꯔꯗꯤ ꯆꯪꯂꯁꯦ ꯔꯤꯇꯥꯅ ꯆꯪꯂꯁꯦ ꯃꯈꯣꯏ ꯄꯨꯟꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯃꯤꯟꯅꯈꯤ ꯑꯐꯇꯔ 1 week ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯅꯤ ꯁꯥꯒꯔ ꯃꯃꯥꯟꯅꯕ ꯈꯔꯒ ꯔꯤꯇꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯇꯨꯅ ꯊꯦꯡꯅꯩ ꯁꯥꯒꯔꯅ ꯚꯥꯏ ꯅꯣꯏ ꯔꯤꯇꯥꯒ ꯎꯈꯤꯕ꯭ꯔꯥ ꯃꯃꯥꯟꯅꯕꯗꯨꯅ ꯉꯁꯤꯗꯤ ꯎꯈꯤꯗꯦ ꯔꯥꯃꯦꯁꯅ ꯔꯤꯇꯥ ꯍꯪꯂꯤꯗꯨꯕꯨ ꯄꯥꯎ ꯆꯦꯟꯕꯒꯤꯔꯥ ꯁꯥꯒꯔꯅ ꯍꯦꯔꯥ ꯅꯣꯏ ꯁꯨꯕ ꯃꯁꯥ ꯈꯪꯗ꯭ꯔꯤ ꯍꯥꯟꯅ ꯍꯦꯛꯇ ꯄꯪꯁꯥ ꯁꯥꯒꯠꯂꯦ ꯄꯪꯁꯟ ꯁꯟꯗꯣꯛꯑꯦ ꯑꯩꯅ ꯔꯤꯇꯥ ꯊꯤꯔꯤꯁꯦ ꯅꯣꯠꯕꯨꯛꯀꯤꯅꯦ ꯄ꯭ꯔꯀꯥꯁꯅ ꯌꯥꯔꯦꯁꯦ ꯁꯥꯒ ꯁꯥꯕꯅꯦ ꯀꯦꯟꯇꯤꯟꯗ ꯍꯥꯟꯅ ꯆꯪꯂꯒ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯃꯃꯝꯇ ꯍꯥꯟꯅ ꯊꯛꯂꯨꯁꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯔꯤꯇꯥꯗꯣ ꯊꯤꯔꯁꯤ ꯑꯅꯤꯜꯅ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯦꯡꯕ ꯑꯃꯃꯝꯇ ꯍꯥꯟꯅ ꯁꯦꯠꯆꯤꯜꯂꯨꯁꯤ ꯂꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯦꯟꯇꯤꯟꯗ ꯆꯪꯗꯨꯅ ꯀꯣꯜ ꯗ꯭ꯔꯤꯡ ꯊꯛꯂꯤ ꯁꯣꯝꯗꯅ ꯔꯤꯇꯥ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯀꯥ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯏ ꯔꯤꯇꯥꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯁꯥꯒꯔꯕꯨ ꯍꯪꯉꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯒꯔꯅꯁꯨ ꯊꯤꯍꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯥꯒꯔꯅ ꯅꯪ ꯊꯤꯍꯧꯋꯦ ꯍꯥꯏꯁꯦ ꯅꯣꯠꯕꯨꯛꯇꯨꯒꯤ ꯃꯥꯜꯂꯦ ꯔꯤꯇꯥꯅ ꯃꯗꯨꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯥ ꯌꯥꯝ ꯁꯥꯎꯔꯝꯂꯅꯤꯕꯣ ꯑꯗꯣ ꯅꯪꯅ ꯈꯔ ꯐꯖꯅ ꯁꯥꯎꯗꯅꯕ ꯍꯥꯏꯕꯤꯌꯣ ꯔꯤꯇꯥꯅ ꯍꯥꯏꯒꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯄꯨꯈ꯭ꯔꯣꯁꯦ ꯑꯗꯣ ꯈꯨꯏꯁꯨ ꯌꯥꯝ ꯅꯥꯜꯂꯦ ꯁꯛꯀ ꯃꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏꯔꯝꯃꯣ ꯔꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯁꯥꯎꯕꯤꯅꯨꯁꯨ ꯍꯥꯏꯔꯛꯑꯦ ꯅꯥꯜꯂꯤꯁꯨ ꯍꯥꯏꯔꯝꯒꯦ ꯅꯨꯡꯁꯤꯁꯨ ꯍꯥꯏꯔꯝꯃꯒꯦ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯛꯇꯣ ꯌꯥꯝ ꯈꯪꯅꯤꯡꯉꯦꯁꯨ ꯍꯥꯏꯔꯝꯃꯣ ꯔꯤꯇꯥꯅ ꯂꯣꯏꯅ ꯍꯥꯏꯕꯤꯔꯝꯂꯒꯦ ꯑꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦꯀꯣ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯁꯨ ꯁꯥꯏꯟ ꯇꯧꯍꯜꯂꯨꯈꯤꯒꯦ ꯔꯤꯇꯥꯁꯨ ꯁꯥꯒꯔꯕꯨ ꯊꯤꯕ ꯂꯥꯛꯏ ꯄ꯭ꯔꯦꯃꯤꯀꯥꯁꯨ ꯑꯣꯖꯥꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯥꯏꯟ ꯇꯧꯍꯜꯂꯤ ꯁꯣꯝꯗꯅ ꯔꯤꯇꯥ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯊꯪ ꯃꯊꯪ ꯁꯥꯒꯔꯕꯨ ꯍꯪꯉꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯦꯟꯇꯤꯟꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯔꯛꯇꯨꯅ ꯔꯤꯇꯥ ꯀꯦꯟꯇꯤꯟꯗ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯎꯅꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ ꯁꯥꯒꯔꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯔꯤꯇꯥꯅ ꯂꯥꯛꯄꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯨꯗ ꯅꯪꯒꯤ ꯑꯃꯗꯣ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩ ꯊꯤꯔꯤꯉꯩꯗ ꯅꯪ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯒꯔꯅ ꯑꯩꯒꯤ ꯁꯥꯏꯟ ꯑꯝꯇ ꯇꯧꯍꯟꯗ꯭ꯔꯤꯕꯅꯦ ꯔꯤꯇꯥꯅ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯂꯛꯄꯅꯦ ꯀꯩꯅꯣꯃꯁꯨ ꯍꯥꯏꯔꯛꯄꯅꯦ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣꯟꯅ ꯍꯥꯏꯕꯤꯔꯒꯦ ꯃꯥꯅ ꯃꯥꯅ ꯑꯃꯨꯛꯇꯪ ꯁꯛ ꯈꯪꯅꯍꯟꯕꯤꯌꯨ ꯇꯟꯖꯥ ꯑꯃ ꯁꯤꯟꯕꯤꯌꯨ ꯀꯥꯏꯅ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯄ꯭ꯔꯀꯥꯁꯅ ꯃꯥꯏꯀꯩ ꯐꯕ ꯀꯥꯏꯁꯦ ꯀꯌꯥꯗ ꯐꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯔꯤꯇꯥꯅ ꯑꯐꯕ ꯃꯤꯒꯤꯗꯤ ꯃꯁꯥꯅ ꯃꯥꯏꯀꯩ ꯐꯕ ꯇꯥꯕ ꯁꯥꯒꯔꯅ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯁꯥꯏꯟ ꯑꯃꯨꯛꯇ ꯇꯧꯍꯜꯂꯨꯈꯤꯒꯦ ꯑꯅꯤꯜꯅ ꯂꯥꯏꯔꯤꯛꯀꯤ ꯃꯤ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯇꯣꯉꯥꯜꯂꯤ ꯇꯧꯔꯤꯁꯦ ꯔꯤꯇꯥꯅ ꯇꯧꯍꯜꯂꯨꯔ ꯆꯠꯂꯣ ꯑꯃꯗꯨꯁꯨ ꯆꯪꯈ꯭ꯔꯕꯅꯤ ꯁꯥꯒꯔ ꯔꯤꯇꯥꯗꯒꯤ ꯅꯣꯠꯕꯨꯛꯇꯨ ꯂꯧꯗꯨꯅ ꯆꯠꯈꯤ ꯔꯤꯇꯥꯅ ꯅꯈꯣꯏꯁꯨ ꯑꯐꯕꯒꯤ ꯃꯇꯧ ꯈꯔ ꯇꯝꯃꯣ ꯑꯅꯤꯜꯅ ꯑꯐꯕꯒꯤ ꯃꯇꯧ ꯇꯝꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯏ ꯁꯥꯒꯔ ꯀꯦꯃꯦꯁꯇ꯭ꯔꯤ ꯕꯣꯠꯅꯤ ꯃꯊꯪ ꯃꯊꯪ ꯁꯥꯏꯟ ꯇꯧꯍꯜꯂꯨꯔꯒ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯪꯂꯛꯏ ꯃꯇꯝꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯁꯨ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯁꯥꯏꯟ ꯇꯧꯍꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯔ ꯕꯣꯒꯦꯅ ꯋꯥ ꯉꯥꯡꯅ ꯁꯥꯏꯟ ꯇꯧꯈꯤ ꯕꯣꯒꯦꯅ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯛꯄꯒ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯊꯋꯥꯏꯁꯤ ꯈꯔ ꯈꯔ ꯌꯥꯎꯕ ꯌꯥꯗ꯭ꯔꯣ ꯃꯇꯝ ꯊꯦꯡꯅ ꯆꯪꯂꯛꯄ ꯃꯤꯉꯣꯟꯗꯒꯤ ꯁꯤꯜꯂꯤ ꯑꯣꯏꯔꯤꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯔꯨꯝꯗꯗꯤ ꯅꯁꯛ ꯑꯝꯇ ꯎꯗꯦꯅꯦ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯃꯃꯥꯏ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯣꯏꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯉꯁꯤꯗ ꯄꯨꯔꯛꯄ ꯍꯌꯦꯡꯁꯤ ꯂꯥꯁ ꯗꯦꯅꯦꯁꯦ ꯏꯀꯥꯎ ꯀꯥꯎꯕ꯭ꯔꯥ ꯅꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯤꯌꯣꯝ ꯇꯧꯗꯦꯅꯦ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯣꯏꯔꯝꯒꯅꯤ ꯊꯣꯡ ꯍꯥꯡꯂꯤꯁꯦ ꯅꯣꯠꯕꯨꯛꯇꯨ ꯑꯃ ꯐꯥꯛꯇꯨꯅ ꯌꯦꯡꯉꯦ ꯇꯣ ꯃꯁꯤꯁꯨ ꯆꯨꯝꯅ ꯇꯧꯗꯦꯅꯦ ꯁꯥꯔꯗꯨ ꯊꯦꯡꯅꯁꯨ ꯂꯥꯛꯏ ꯆꯨꯝꯁꯨ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯈꯔ ꯁꯥꯎꯒꯠꯂꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯅꯣꯠꯕꯨꯛꯇꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯥꯏꯟ ꯇꯧꯏ ꯁꯤꯃꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯅꯈꯣꯏꯅ ꯊꯦꯡꯅ ꯂꯥꯛꯂꯕꯅꯤꯅ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤ ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯝꯃꯨ